Disabled sing the symbol lottery ki unclaimed third prize activa arambai tengol senarakle 80 na amuk viral zatkiba pailai jadraba masada amuk khusinakre pikliba angang adugi apokpo oil tanker thoromba driver amani accident amadagi driver oina satpangam khidre yumda leiraga ngamna bathabak suraga wana masagi damak hingli haidi Kuki gi khulda chatke habanate isagi yumda chatsage habane haina IDP singna phongdokre Imphal dana lupa lakh hai tharaga pop sarhandore lojing loyadana IDP singda tear gas pijare Sawambungda sangjapam logduna laideba internally displaced persons singna yumda hanjarage haiduna laksaba miyambu Manipur police amadi central force singna yangang pokpida thattuna thamlaga sanghan khidrei thamoi shoklaba IDP singna kaplaga hairi aikoi kukina khundariba maphamduda jatke habanate aikoi gi iyum oireba gwaltabi khulda changjage habane masida nakoina thinglibasi karigino Kuki gidi adum sanghale aduga ekhoibuna sanghandribase nakoi kukina tolo pibra haiba wahang mayam ama hanglakle haurakliba miyam adu ase yokpung 13 makhairom tarakpada yengang pokpi yoramdaida security forcinga yamna sauna muknarakhe police na miyam adubu hankinaba kyara khana haibada tanaraktabadagi tear gas grenade lansinduna pokhai hanba tear gas shell kap sinduna tan khaiki thodo aduda Imphal district police ki commando ama tear gas na panduna sokhe thodo aduda IDP manga sathina asopa nangduna yengang pokpida leba primary health center da ungkhatnakhre maras da sangai festival da mari leinana Manipur lengang na lakh thadaduna nekpa United Kingdom gi pop band blue Imphal da thunglare Imphal da leba miyam ngasi nungai hangadori aduga singkhong singyadana mayum da sangba yadana leiriba internally displaced person singdana makhoi phangpham thokpa sing matpiraga tear gas cell sing kapsinduna harauba mathelgum pijare numit tarani gi sangai festival hayeng loisilagani adubu main venue oiriba hapta kangjoi ngasi su khuntak lansibadawna leinakhe stall sing pot sit kide mapham khara dadi khulang khang phawba kaukhide haire Kuki na laitan pokpida lambi semjilakpadagi ungkhatnakhre haire pokhaw laitan pokpida Kuki singna lambi semjilakpa ubadagi miyamna tawriba mataw sibu karino haina langna ringai ki chairakta masing yamlaba Imphal district police ki kangbu sing amasung paramilitary force sing thomjilaktuna angakpada ungkhatnakhre security force sing thomjinarakpagi tanja aduda Kuki nupa kya amasu utuk watu paiduna sangsinnarakhe maduma pumaitei singi maikaida ngaihak langlamnaba matungda masagi mathaw adum tawna ki haire Transgender nupi da tamthina tawbagi matangda action lokhanaba police ta khangankhre haire transgender nupi amabu imung manunggi meoi singna tathita oina tawbagi matangda matik chaba action lokhanaba Manipur Human Rights Commissioner Imphal West ke Superintendent of Police ta khangankhre usam Deepika Kaubi transgender nupi amana mahakbu imung manunggi meoi singna tathita oina tawbagi matangda wakat amamari lenaba police station da pukhalabasu mathau taba thaba amata paikhat pidre haba wakat ama lakpadagi commission ge acting chairperson ke Khogendra Singh na hiramasiga mari leinana mathau taba thabak sing paikhatnaba khangankhibane December 22 phawbagi mamangda report ama Imphal West Police Station gi officer in charge na pikhalakadabani haina su khangankhi Transgender Person Protection of Rights Act 2019 gi makhada nupi ama oina sakhanglabi Deepika Chanuda imung manunggi mioi singna chathariba thawong sing aduga mari leinana matik chaba action lokhatham thoi laiba asigi mafam ke amaromda transgender singna theknariba khudong chadaba singi matangda su commission na mayek sengna pankhe Sahi nauribi angang da sexual assault sathabagi mioi ama sahi kungamathoi jail da leibagi cherak pikhrei Sahi nauribi nupi macha amada sexual assault satharuba mioi ama fast track court number 1 Manipur ge special judge RK Memsa Devina sahi kunmathoi jail da thambaga loinana lupa lakh ama point thinaba miyat laukthokre hairi court na miyat pikraba mioi adude Imphal district ki lamrai police station gi manungsan na leiba nongdam maning laikai dagi khaidem Bisembor Eli Suresh Maitei sahi nifu apokpa khaidem Ranjit kawe kumja 2019 ge October 12 da women police station Imphal is ki OC da aiba complain aba torakhe complain aduda sahi adugi October 12 gi nukthil pung amaga minute manga tabada khaidem Bisembor Eli Suresh Maitei na nupi macha adu mamanabi amaga loinana sab
साब लोचेंद्रब यम अमद पूरगा सेक्सुअल असोल्ट चथखिबने हाइदि नुमित अदुमक्तदा जेनिम्स की फोरेंसिक मेडिकल टीम अमन विक्टिम ओरिबि नुपि मसा अदुदा मेडिको लीगल एग्जामिनेशन चथबदा सेक्सुअल असोल्ट चथखिबगी खुदम फंगबा ngamke कोर्ट मना लेरब मियोय अदुबु जेल द सही अमा थबक सुहंदुना थंबगा अमसों अतोप सही कुनगा थमनब खंगनखे लोइना लुपा लाख अमगी फाइन थीनबसु वायल पीखे करिगुम सेनफम से थीब ngamdrबदि मखाताना था मरी जेल द लैगदबनि हाइदि Security Force के अकनबा एक्शन दा IDP से मयुम यौबा ngamkhidre पाउमी यावना मियोय तरेत सोक्ले ग्वालताबी खुलगी मेटे IDP सिंग मसा मसा के मयुम संगजरगे हाइदनो खोंजंग संगसलखरे Security Force के अकनबा एक्शन अमरम ओइरगा IDP सिंग ग्वालताबी लांसनबा ngamdana मसा मसा की मयुम यौबा ngamkhidre Security Force के एक्शन दा खुंजा मंगा असो अपन नंगबगा लोइनना पाउमी अमा अमदि Security Person अमा सोक्ले हाइदे सोक्लब खुंजा सिंग अदुदे नोंगादा रिलीफ कैंप तकी फाइरेंबम राजेश सवंबुंग रिलीफ कैंप तकी सौबम बिना अहनथेम आशा सना साबिदगी असम इनाव अमदि थमना पोकपिदगी मेरा पाइबिगी सेक्रेटरी ओइनाव चंद्रबलानी हाइरे अमरोंदा स्मोक बॉम्ब पोखाइबदा इम्पैक्ट टीवी की पाउमी पी बोबो अमदि इम्फाल ईस्ट की पुलिस कांस्टेबल अमसो असोपन नंकी हाइरे पाउमी बोबो मखोंद खरा सोकी हाइरे खोंजंग अदद सरुक याखिबि अमना फोंदोखिबदा पालिबा पियालंगा असिना मियामगी हक मपुंग फाना फंगहंद्रंगै मतम अमदि IDP सिंग मसा मसा की मयुमदा हजल हंद्रंगै द संगाई फेस्टिवल पांगथोकप यानिंगदे इरांग लैत्रे हाइदनो फेस्टिवल पांगथोकलबनिना IDP सिंगसु मसा मसा की मयुमदा हजंजरगे हाइदनो खोंजंग संगसलकपने मसिदा अथिंग पीबगी थवंग असि पेंदे रिलीफ कैंप त लैरिबा मियामगी अवाब उदना लेंगाक चथरिबा थवंग सिंग यानिंगदे हाइखे Manipur leitrabadi Manipur police leiroi haibasi khanggadabani haina khwairambon keitel phambisingna phongdorakre Manipur ki governor Ajay Kumar Balana miyamgi aningba apambagi mayokta ngammi haibagi matagum namfu saphuda sangai festival pangthorakpa simiyamda hena pendaba phawhalle loinana festival asigi mayokta khongjang sangsilba khongjang loisingda Manipur police na sathakiba ka henba thawong condemn tawbaga loinana Manipur leitrabadi Manipur police leiroi haibasi khanggadabani haina khwairambon ima keitel joint coordinating committee for peace KIKJCP की कन्वेनर लाइसम में मन फोंदोखरे आधार कार्ड पाइबा फॉरेनर सिंग बोट थादब याहनगदौरिब्रा हाइना सुप्रीम कोर्ट ना फोंदोरखरे आधार कार्ड पाइरे हाइदुना फॉरेनर अमबु बोट थादब याहनगदौरिब्रा हाइना सुप्रीम कोर्ट ना सेंटर द हंखरे इलेक्शन कमीशन ऑफ इंडिया ना तोंगान तोंगान स्टेट सिंग द चथरिबा इलेक्टोरल रोल की स्पेशल इंटेंसिव रिवीजन SIR गमरी लेना फाइल तरुखिबा तोंगान तोंगान पिटिशन सिंग की हियरिंग चथबदा चीफ जस्टिस सूर्यकांत अमसुंग जस्टिस जयमाल्या बाक्सी की बेंच समना वाफम असि फोंदोखिबने सुप्रीम कोर्ट हाई की आधार कार्ड पाइबा मियोय खुदिमक लेबा असि सिटीजन ओइना लौफम थोकते लेंगा की वेलफेयर स्कीम सिंग मियामदा फंगनबदा खुदोंग चानबगी दमक तांगाई फदना आधार कार्ड पीखिबने हिराम असि मतंग चीफ जस्टिस ना हाई की युमलोनाब लेबाक्तगी थबक सुबा लाकपा मियोय अमा आधार कार्ड पाइरे हाइदुना बोट थादबा याहनफम थोकते इलेक्शन कमीशन लेबा असि असेंबा सिटीजन सिंग खक्तमक इलेक्टोरल रोल द याहनबगी थौदांग लौगदबने आधार कार्ड पाइबा मियोय खुदिमक इलेक्टोरल रोल द याहनलबदी तुंगदा अकाइबा कियामरम थोलकपा याय matang sahi gi angan sarukta state ahum ki assembly election pangthokadaba leibana khongjel yangna SIR gi thabuk paikhalibane hairi saibol da leba army gi camp ta attack tawkhibadu condemn tawi haina phongdorakre Sakhangdaba khulai paiba singna ngarang ayuk Technopol district ki manung sanba saibol da leba army camp ta attack sathakibadu momi union Manipur na akanmo da condemn tawi hairi union asigi cherol amana hairibana asigumba hingsa gi thawung sing asina security force ki personnel sing gi punsida khudong thian bata natana isam samjana leijariba khunja sing da su hena khudong thiba mayawna hale asigumba santi tangdu leitaba amasung akiba pokhanba gi thawdo asi yaningde maramaduna thawdo asigi matang da mari leinaba authority सिंगला थिजेंदुना मथौ ताबा थबक सिंग पाइखटपियो लोइना कनागुम्बा अमतना हिंसागी थौदोक सिंग असि मखाताना चथबिगनो सखंगदब सिंग अदुगे अटैक अदुदा असोपन नंखरब सिंग अमसुंग अकि अखंग मायकनारिब खुंजा सिंग अदुगी दमकता सॉलिडेटरी उडले लोइना आर्मी अथॉरिटी सिंग सु खुंजा सिंग अमसुंग मियामगी खल्लगा मखोगी केम अदु खुलगी वांगमदा लेबा साफगदब मफम अमदा होंदोखिनबसु अपील तौरी हाइरे
Cyclone Ditwana maram oiraga nong kana chubadagi chamaga kulumdoi sikhrei nong kana chubaga loinana isau thokpadagi Sri Lanka da Meeoi chamaga kulumdoi sire amasung Meeoi chamaga kunthra hena thiba khangdana leiri haina Disaster Management Center na phongdokhrei center asigi Director General Sampat Kotuwegodana haiki cheyol amasumna akanba nong surakpadagi mafam kayamarom ising thumjinkiba maramna Meeoi lising ni phuhumdoiga samapan maudraga manga tongan ba welfare center singda changjapam lauduna leiri Armed Forces ka khusamnaraga awaba taraba mafamda mi kanba amasung mateng pangbagi thabak chathari haina Kotuwegodana phongdokhe